Hauzik faubagi khwaidagi update oiba pau tabiriba singbu Bisanta Saikom na taram na uksari hauzik ahamada maru oiba pau miyamda pijari. Lenga ki lairiba loisang singna thubu matamda isingi teng sing thamdana nongi ising loknabagi thabak paikhatlagani haina phongdokli. Minister ki pauktak matung inna Wet and Measure Department ki controller yauna staff singna surprise drive sathakre. Paumi sadana press ki sticker lana sizinaba singi mayokta akanba drive satharagani haina amzuna phongdorakli. Tender loiduna saba hokraba thong mapam hongba yaroi haina UIDO na phongdorakli. Loiduna sapo giban na miyamda awaba piriba si haksin lawi haina MMWO na phongdokre. Hauzik maroiba pausing miyamda sandona pijari. Ngasi Manipur Chief Minister Nongthomam Biren na Jalashakti Abhiyan hongnabi matung inna launch tawkre. Ngasi Chief Minister Secretary ta pangthokkiba asomba thorom amada Chief Minister N Biren na nongi ising loknabagi campaign bu Jalashakti Abhiyan hogdokki. Thorom aduda Education Minister Yumnam Khemshan, Works Minister Govinas Konthaujam, Minister Nemsa Kipgen, Minister Awangbong Nimai, Secretary amadi lengaki makok thongba official sing sarugaki. Tharunga mari lenana Chief Minister na phongdo kibada langa ki lairi baloi sing na athobu matamda ising teng sing thamduna nongi ising lok na bagi thabak langa asina paikhalagani karigumba ising aduna thakpa mag yadragasu angang singna khongang khuthambada sizinaba amari nongi ising adu preserve tawduna thamba mathok tai masida sinatana state asigi lairi balenga ki mahiloi sing dasu ising lok na batengki sing saduna thamlagani miyamna su nongi ising lokpiu lokpagi hainabi thambiyo haina phongdokli lamdam asida lejeriba isingi mapam sing yoktuna thamba mathau tai state asigi ising marang kaihendana asangba Manipur ama ohilasi haina phongdokli Megi lamloge yadraga National Highway da economic blockade toba haibasi yamna sakut tabagi sajatni Southern Angami Public Organization Sapona hauzik chathariba blockade asi Manipur gi miyamna yade haiba ama khangansi Manipur lengakta intoktuna thambagi mahutta Manipur gi miyam punna thengnaminasi haina Shiva Sena Manipur gi President M Tomina phongdokre mahangna haikibada National Highway haibasi state amatigi property nate National Highway singda chatpa asi right Baraki Praja Punamaki Hak Lady, Masida Migi Lammi Hogduna, Manipur Praja Miami Sakau Lambi, Tadatkani Haidana, Sapona Jackson Liba Kongzang Asidi, Sagi Sajatni Haina, Fongdokre. Tangan Bazada Labor Dukan Sing Drive Satabada Dukan Ayamba Posagi Mamal Telam Dabada Natana Mamal Taram Daba Posay Sing Pekes, Gaya Tengnakre, Atubumatam da and Yoba Tabok Pakalagani Haina, Wet and Measure, Lamfengi Controller Robert Sana, Fongdokre. Ngase thangal kaitel alugali amadi all assembly rota leba dukan singda controller masa yauna Wet and Measure department lampengi staff singalona na drive sathaki thangal kaitel da leba langyonba dukan singda drive sathabada yoleba langsingi mamal amata telam kide alugali amadi assembly rota leba galman dukan singda yolamba potse kharge mamal sing amata tharam kide amadi mamal muthalamba thengnaki haideba dukan sing adudagi polam sing adu pagalona na Dukan mapusingi mathakta angoiba thabok paikhat naba process sa thaba hokre hari drive adu Chief Minister gi pautang matung ina sa thakiba surprise drive ni haina Robert Sana makata na phongdokki All Manipur Working Journalist Union Amzuna Press sticker lana sisinabagi mayokta drive sa tharagani haina Amzugi General Secretary KS Naubana kuyek piduna thadorokpa cherol amana phongdorakli BJP ki government ki ahan batam ki sakot thorang ki manung channel lambi thong sakot hanaba ki pandam da manung channel long kendra ki oina belly bridge ama khengman wang mataba makhalai kai khengman JP Ward number 4/11 jagada Thobal River manakta Nabard ki RIDF scheme ni singani kun kumathoi gi matang inna matung inna official singna survey tawrobagi matungda tender process tawbiduna geotech lawduna Work order contractor singda pidana department gi official singalona na side pidana thabak suba hauraba belly bridge asibu tong sagadaba mufam hongdokre hadana pauche da phongdorakpa se angakpa fawi
Government officials sing asibu kanagomba mi karana puringo maikeda puba yaba madi department asibu Mingset Tina Basilak Patong condemn Tawi Ngarang Keman Wang Mataba Makalake Ward number 4/11 gi Ward member gi yum da pang thokpa miyam gi mipam adada thong asigi maramda marilena ba department athubu matamda sengdok piro amadi makhatana thabak asi subiduna nongju pantha lak tringai mamang da praja gi awaba ubiduna saba loisin biu Keman GP gi ward member Sanasam Tomba Valley Bridge asi tender tawbada Keman Makha Bazar da sagada bani haibagi proof leregadi media da phungdop gi bahut mari lenaba department gi miyosing de oina haibiu media da akhoi masal awai kum tawba si kaya nungai jade haina cherol asina makha ta na phungdokli Southern Angami Public Organization Sapona National Highway Kuntragamapal Imphal Dimapur lambida matam kaktana kauriba ban asina maram orega hawzik miyam da asoba awaba ama piriba si haksina lobaga lodena nungaitabu fawi haina All Manipur Muslim Welfare Organization MMW oge President SK Wajid Sahana Fongdokre wafam sina makatari yelmodigi hauna singtam anigi marakta lainari banushinabagi mari asi hena session Nabalanga asina Kongul lidu na hotnari adumapu sapona zatarliba thawng asina maram orga fazakraba mari asi kaitharakloi hainingai leite nomagi sara taliba amadi miyamgi posai kaya puriba gari kaya chatpa yadana lambi thingjinba kaktanatana physically amadi mentally torture tawba asina nungsina thaba ama ohele masiguma thawng asi makhatana tawbidanaba sapona appeal tarokli misam kaya da awaba pibagi mahutta lamdama sigi stakeholders sing amadi organization kaya ga tanaraga kari karamba khongjang changsinminaba yabagi haiba khanbegi matam oirabani mafam aduda sakot thorang kaya paketuna stelangak na torok pathabak kaya da pen da bata thokta sin tawbagi matam hendokna oire nombagi chara talaga hingjeriba miyoy kaya mamitigi mabi taba haibadu thokle nakal amaramda banasigi marumda Pot yon bakarana pot sigi mamal atia pakna wangna yon ba thengnare aningba apamba tawduna ahen ba saitheng piribasing asida istalenga ki mieng changbiduna ain gi wangmada thabak tawribasing gi matakta legal action lokotuna ain ngakpa state ama oiri haibadu utpiu amadi ain chatnaba lengak ni haibadu mayek sengna khangan biu haiki MMW ogi maikidagi mafam kiyadagi heragliba wafum asi tabidrabadi sapogi matakta MMW ona makal makha kiyagi khongjang changsinaba sem sabaloire haina fongdokli Pharmacy license yauduna dukan hangliba amadi wholesale license na retail tawriba pharmacy singi miyosing na thuba matamda tokadabani loinana lamdam asigi doctor singi yumyumda private clinic singda license yauduna hidak yoliba si thuba matamda lekodabani haina Unemployment Pharmacy Association of Manipur upamna fongdorokli Auzula Pada Marueba Pausing Amukahana Miam the Pijari. Lengaki Lady Baloisang Sing Natoba Matamda Isingi Ting Tising Tamduna Nongi Ising Lok Nabagi Tabak Packet Lagani Highness the Minister Bidan Fongdokre. Si Minister Gi Poktang Matung Ina Wet and Measure Department Gi Controller Young Staff Sing na suppressed Drive Satakre. Pangwi sadana press ki sticker lana sisinaba singi mayog takal madrive sa taragani haina amzuna hari. Tender loidana saba hokraba thong mafam hongba yaro haina UIDA na fongdorakli amadi sapo giban na miyam da awaba piriba si haksina lawi haina MMW ona fongdokre. Ngasigi oina pijariba pawk singa sigaloina na loijari da diamond redona midang wara matamda fongba pawk si singdagi lokthokjaba maruiba paw miyam da pijaba Tabiriba singbo mo kahana kurumjari. Lengsen Biro. Miyam gidamak kudong sana na magidamak laizare. Sur